Chirapunji. Chirapunji की डिक्टेशन में जो मैप चले Nang yang kedua piro. Lagi tiga sak. Amazon forest है, रेन फॉरेस्ट। हाँ 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 रेन फॉरेस्ट है। चलो चलो चलो। रेन फॉरेस्ट इंडिया की वजह रेन फॉरेस्ट में का रेन फॉरेस्ट कैसे अपन जी मोक्समाई है बा मोक्सलाई है बा मोक्समाई मोक्समाई है ना Kemer dike mat bu soru geldi. Moksmi soru ya olacak lan Mingcumane kefedi mai kefedi zaten. Hemen de kefemle. Kefem muhazzala kuda. उधर Sana le बढ़िया है बा. अंदर चलो गुफा के अंदर Rum tap मुझे rum ताले नहीं है. Sa mga pangde, do, music, ke, yore, do, magi ke, mana, Moswai Cave, Moswai Cave, at Moksumi World. Yeah. Mày xin thế này trong tôi sẽ tu các phây chỉ tăng xí được bọn này đâu. Moklai tao lấy được. Nó. Xí căng xí cân nhỉ. Trồng rỡ xong rồi gì? Trồng xóa. Phây xí tên nào cô. Hey, what is that? Mà khá phấn nhiều cô cái đấy. Chúng ta rồi, nằm chụp rồi. Ở đi xem đến đan bên đi. Lấy khôn nó tiền đi. Lúc này sâu. हमारा दीदी चैनल है यूट्यूब चैनल है मोक्समी वर्ल्ड मोक्समाई केयर दीदी आपका प्रॉपर्टी में लेके आपका प्रॉपर्टी में लेके प्रॉपर्टी में लेके Xin lỗi đó, cái cặp xương thua. Mà xin mặt tại đây mang giật cặp xương. Tôi làm cặp này. मेरा फोन वो डिस्प्ले खराब हो गया हो गया प्लेन हो पाप डिस्प्ले खराब हो गया 싫어하고 또 싫어하고 এখনই ভালো আসবে না Moksmal. 나 Tombla. Tombla. 또 먹으더래 싫어하고 사랑 Pagan suami nhau đi. Pagan suami nhau đi này. Ôi gì làm tao. Belas lem tengah tengah. Kita tetap nikah.
야로 아이 코니 왜 또나 세면이 하도 먹는 거 가이 무럭들은 뭔 정이지 뭐 묻가 돌아가나 뻔히 고시세 좀 다드리니 뭐 मैं वे हाथ ने आप वो मन में 신발이 부터 트레이닝 오네 ये चल रहा बा নিচে পাড়ে বেড়া আসে যেতে হবে না এটা পাথর এগুলো সব नंग नहीं ये तुझे ठीक है कितना बना ভালো করে ধরে নিয়ে যাও 한 이거나 이 বিরাট থেকে ভয় পেয়ে আসতে থাকে ngang nó lấy nó nè chọn đồ nè 하우동지는 가이디네 아니 하우동지 가이드 왜 내면 짤로미 나도 되네 왜 또 문은 꿈다로 오늘 꿈다로 돈 tapя로 예 싫어 아베 싫어 그러면 빨리 봐 나 돈이 이거 신나 돈이 있고 अनु ऊपर देख के देना लगनी नहीं चाहिए देखा देखा पास में 깨끗한 말하면 민우 देखो ना तो 민우 ना थोड़ा 민우 आजा इधर से आना पड़ेगा ना साइड से अब अनु इधर साइड में हो जा अभी एक साथ चलेंगे कालो क्षति के हो गया 지금 공사 또 여기다 있어 뭐 라오 샬라 또 내가 폼 될라 이거 또 집 밤나 밤 강다면 밤 내시디 아저 저 딩기는 거 아니야? 저 동시보다 묻기 빌람 남바 저기 거의 방금 그러네 ai 생각나 이또 لا تربوني دبوا لا 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 تسنجي مو لبسوا زمان تسنجي لا তুমি দাঁড়াও তুমি পাশে দাঁড়িয়ে থাকো সাইডে দাঁড়িয়ে থাকো 근데 거기 좀 하나나 한 마니까 이게 놀라 이제 लैम्पस्टोन ले रहा है ये तो 게임 강대 डायरेक्ट है वो गेम तो इधर से सीधे नहीं बाबू चलो चलो नमो बा 예 얘가 मेरा जगह एक हमको बॉक्स में टाइगर का आवाज लगा看点吧，要不然没有那个戏跑过这里面呢。 노래도 싫어 前个开了有的了，这也没也了，以后我开了有的了。 나한테 놈이서 또 신도 한도 오지 한도 오네 너 이뻐 이마 这也没你呢。 가리 너 떠오르지 뭐 tôi mà lên xoay là bỏ, cái cây yếm này hồi em mà lên xoay bỏ. 아들 그 힘내래 cây xí này. 그 힘 얘가 Cây thì nó xí xí ra rồi gì? Cây nào? Rồi. Thay chỉ cái hạt cái này, nhưng mà ăn thay. cái này nó sao? 고배가 마양이 어딘지 내가 들라이 뭐. 엘로플레인 복하이면 이거 복하이면 아 싫어가 안 나가 따라 Sai rồi. Thì đấy cái giờ long tân năm đâu xong rồi.
ꯁꯨꯝ ꯃꯥꯏꯀꯩꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯄꯨꯔꯦ ꯁꯤꯗꯤ ꯕꯨꯠꯀꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯇꯜꯂꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯊꯕꯛ ꯌꯥꯝ ꯇꯥꯟꯅ ꯅꯪꯒꯤꯗꯨꯕꯨ ꯀꯔꯝꯅ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯀꯣ 이신가죠? 그냥 뭐 파마면 이신데. 나오면 이제 해보는 또 집에 이신 줄래요? 또 농지 좀 달아이 이신. 그러면 또 농지 저우자. 이마 메론 전 하그래. 아이 기사이. Tao mà cú tay chứ không em? Xin mà nung đất tôi. ꯑꯅꯥꯕ ꯐꯔꯒ ꯂꯥꯛꯄꯅꯦ ꯑꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯅꯗꯣꯔꯤꯕ꯭ꯔꯥ ꯅꯪꯅꯦ ꯁꯦꯛꯁꯟꯗꯣ ꯁꯤꯅ ꯃꯑꯣꯡꯅꯦꯍꯦ ꯑꯩꯅ ꯊꯣꯔꯛꯄꯩ ꯃꯑꯣꯡꯁꯤꯅ ꯃꯑꯣꯡꯅꯦ ꯅꯪ ꯐꯣꯟꯗꯣ ꯃꯑꯣꯡ ꯊꯣꯔꯛꯎꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯐꯥꯎꯕꯅꯦ ꯃꯣꯛꯁꯨꯃꯤ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯐꯥꯎꯕꯅꯦ ꯃꯥꯅ ꯑꯅꯧꯕ ꯀꯦ ꯑꯃ ꯗꯤꯁꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯗꯨꯁꯨ Kiếp mình dưới hàng mà này Moksumai Cave at Moksumi World video देखो siêu cái nó được rồi kia hai lắm rồi em cắn nó lại em thâu nó lại dài nhiều men ok this 시크리만 이용하면 시키더라 시마 사무기 타입도 떠오야 하부터 시기 뭐야 뭐가네 나 진짜 올라오 진짜 남이나 함제 시용 아스라이 아이폰 그렇다 뭔가 바람아디고 티나 이게 다음에 마탁들 릴레가 넘들어요 기대 기자래 시용 살가지 너이나 아이폰ꯁꯦ ꯌꯥꯗ꯭ꯔꯦ ꯃꯃꯥꯏ ꯐ꯭ꯂꯥꯛꯁ ꯊꯥꯟꯕ ꯌꯥ ꯇꯥꯔꯒꯗꯤ ꯐꯕ ꯐ꯭ꯂꯥꯛꯁ ꯊꯥꯟꯕ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯁꯦꯡꯅ ꯎꯗꯣꯏꯅꯦꯕ ꯃꯩꯇꯩꯗꯤ ꯃꯩꯅꯤ ꯍꯧꯔꯛꯀꯅꯨ ꯄꯣꯛꯀꯅꯤ ꯃꯩꯇꯩꯗꯤ ꯅꯣꯡꯁꯥꯅꯤ 사전에 시대하고 가네 또 이가 토이 주어봐 양 파채 또 몇 줄야? 아, 이거는 몰라요.
ꯐꯧꯗꯣꯔꯛꯑꯦ ꯁꯤꯗ ꯂꯩꯍꯧꯔꯦ ꯁꯤꯗ ꯁꯣꯝꯗ ꯐꯧꯗꯣꯔꯛꯏꯅꯦ ꯁꯣꯝꯗ ꯁꯤꯗ ꯐꯧꯗꯣꯔꯛꯑꯦ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯗꯤ ꯁꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯁꯣꯔꯣꯛꯃꯅꯨꯡꯗꯤ ꯊꯣꯛꯂꯛꯇꯦ ꯇꯧꯔꯒ ꯁꯣꯔꯣꯛꯄꯤ ꯀꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯅꯣꯏꯗꯅ ꯆꯜꯂꯔꯣꯏꯗ꯭ꯔꯥ कमाई तौगे राम नुआई उधर जाएगी मनस भाई कैसा लगा अच्छा है अच्छा है अच्छा है मौसमाई केफ अच्छा लगता है क्या माँ से मौसम वो ओनर ओनर है ये मौसमाई का मौसमी उसका नाम मौसमी इसलिए तो ओनर है ना ऑनर ऑनर मामा के माय प्रॉपर्टी नहीं ꯑꯩ उसकी प्रॉपर्टी ꯃꯣꯏꯅ ꯑꯩꯁꯦ ꯑꯩꯒꯤ उसकी मौसमी की ꯁꯤ ꯖꯒꯥꯁꯦ ꯃꯧꯁꯃꯥꯏ ꯀꯦꯞ ꯍꯥꯏꯕꯒꯤ ꯃꯧꯁꯃꯤꯒꯤ ꯖꯒꯥꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯃꯣꯏ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯣꯝꯗ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥꯐꯝꯗꯤ ꯂꯩꯔꯤꯕꯀꯣ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯂꯥꯡꯒꯣꯜ ꯆꯤꯡꯀꯥꯒꯨꯝꯕꯅꯤ ꯇꯨ ꯁꯤꯗ ꯀꯥꯔꯒ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯥꯕꯗꯤ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯩꯈꯣꯏꯅ ꯀꯥꯕ ꯇꯥꯔꯒꯁꯨ ꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤ ꯌꯥꯝ ꯀꯥꯟꯅꯗꯦꯕ ꯁꯤꯗ ꯇꯨ ꯃꯤ ꯈꯔꯗꯤ ꯀꯨꯝꯃꯛꯑꯦꯀꯣ ꯃꯤ ꯈꯔꯗꯤ ꯌꯧꯕꯒꯤ ꯀꯨꯝꯃꯛꯑꯦ ꯅꯤꯄꯥ ꯈꯔ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯇꯨ ꯃꯤ ꯀꯨꯝꯃꯛꯑꯁꯨ ꯑꯩꯈꯣꯏ ꯀꯤꯕꯗꯣ ꯍꯥꯏꯗꯤ ꯀꯤꯕ ꯑꯃꯗꯤ ꯄꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯣ ꯆꯪꯕ ꯐꯥꯎ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯅꯠꯇꯕꯤ ꯑꯩꯈꯣꯏ ꯊꯣꯝꯗ ꯆꯪꯕꯗꯤ ꯌꯥꯝ ꯀꯤꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯤ ꯈꯔꯗꯤ ꯀꯨꯝꯃꯛꯑꯦꯕ ꯃꯣꯏ ꯈꯔꯁꯤꯗꯤ ꯃꯤ ꯌꯥꯝ ꯀꯥꯟꯅꯗꯕꯅꯤ ꯀꯥꯔꯣꯏꯒꯦ ꯑꯗꯨꯝ ꯍꯟꯊꯔꯒ ꯋꯥꯡ ꯊꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯨ ꯌꯥꯝ ꯋꯥꯡꯉꯦꯕ ꯀꯨꯝꯗꯣꯏꯁꯦ ꯃꯊꯪꯗꯤꯅꯦ ꯑꯇꯣꯞꯄ ꯀꯩꯅꯣꯝꯗ ꯆꯠꯂꯨꯁꯦ ꯍꯣꯏ ꯋꯥꯇꯔꯐꯣꯜꯒꯤ ꯇꯥꯏꯞ ꯇꯧꯕ ꯑꯃ ꯂꯩꯔꯤꯕ ꯌꯥꯝ ꯉꯁꯤ ꯅꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯕꯅꯦ ꯁꯤ ꯃꯐꯝꯁꯦ ꯇꯣꯝꯕꯗ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯀꯥꯏ ꯉꯛꯏꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ बाय मैं क्या हो गया से यागालू से नीचे हो गया अतोपा मफम हमदा मुचरागे मैम सिगिदी मोस्कू कई है बाबा सी जगह दो मौसमाई केफ खत्म हो गया ये मौसमाई केफ लड़का और ये देख वाओ दिस ट्रेडिशनल ड्रेस तो वो कोई ड्रेस का तो सेट लगा हाँ थोड़ा वैसे ही होता है ड्रेस अच्छे लोग बदलने जो मेरे पास काम चाहिए करी